ꯅꯪꯅ ꯂꯣꯏꯅꯕꯤꯔꯤ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯗꯦ ꯄ꯭ꯔꯚꯨ ꯅꯪꯅ ꯂꯣꯏꯅꯕꯤꯔꯤ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯗꯦ ꯌꯣꯠꯂꯤꯡ ꯊꯥꯡꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯈꯥꯇꯝꯍꯟꯕꯤꯔꯦ ꯑꯩꯕꯨ ꯄꯥꯞꯀꯤ ꯃꯩꯁꯥ ꯂꯥꯡꯕꯗꯩꯁꯨ ꯅꯤꯡꯈꯥꯇꯝꯍꯟꯕꯤꯔꯦ ꯑꯩꯕꯨ ꯄ꯭ꯔꯚꯨ ꯅꯪꯅ ꯂꯣꯏꯅꯕꯤꯔꯤ ꯑꯃꯝꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯗꯦ 那怎么来？你们上是什么了？能有的被梦见来的，那爸说能有看着吃开的呢，能去吃肉。买家庭的好了的。प्रभुना लोइना बिरदी मांखिनी लैथिल नोंफाइगुम पलेफम खंगलमद्र पुंसि केनखिनी लैरागुमना प्रभुना Mankini leitil nong phaigum palefam khanglam drapunsi kenkini leiragumna Prabhu nangna loinabi Kaidaunungda thadokpide Warava punsigi pothapam Prabhu Kristada aikhoigi thupnafam oihanbi amamba Bang